लाल हौरीबा कुकी मिलिटेंटसिंगना नोंमै कापलक्तरबदे सुगुनु माइकैरोमदगिदे नोंमै खक कापलोय के रंजेन पाव असि ngasi nungthil phongkhiba kanglaipa maira pauchedagi lakhotchabane haukiba February 13 dagi hauna kuki militantsingna sugnuda numit 8 ni romchupna nongmai kapsinduna landarakhiba du haujik Manipur laingangna combing operation chathagibadagi nongmai kapa lepkhre ngasi su nongmai makhola mata takhidre maduna lal hauriba kuki militantsingi maikaidagi sugnu romda nongmai kaplaktrabade sugnu romdagi nongmai khakkap loi haina sugnu kendra gi MLA kangu jam ranjit na phongdokhre wapam asi ngasi pauksi asigi MLA ke ranjit ka wari saba matamda phongdorokhibane mahakna hai aikhoidi lan ngakthongnaba leibane lal hauriba kuki militantsing na maram chadana sugnu gi mafam kayada nongmai amadi bom kapsinduna landarakpane maduda khul ngakpasing na lan ngakthokchabagi wadane khul ngakpasing na lauriba thodang asi iramda Manipur kanabagi damakta micham prajasing soktanaba isa ngakthokchabane maduna kuki militantsing na nongmai kapsilaktuna kai haudrabade sugnu maikeiromdagi handuna khak nongmai kaploi mahakna hai mahak masamag sugnu kendrada hojik leiduna kendra sigi miyamgi awana amade awada pa kaya yengsinduna leire hojik makhata na sugnu kendra gi mafam kayada state police amadi BSF ki kangbuna akan bangak sen bagi thabak sathaduna leire hojik sathari bangak sen bagi thabak asi mangjongna leingak na sathabiram batarabade kuki militantsing na sugnuda nongmai kapsilaktuna amangata misi mina amadi asogapan kaya thogliba si thoklam loi hai khe